Khandokpagi Mahut Yelhoumee Singbu Namsinduna Thamlaga Leingak Kaidanaba Hotnabanw Maru LOURI HAINA Campaign for Just and Fair Delimitation की Finance Secretary SUNIL KARAM ना PHONGDOKKHRE JFD Haureibi Apunba Marapaibi Amadi Haureibi Apunba Lufna Senduna Haureibi Kangjebung Community Hall the Pangtokiba Updating NRC before Census की मतंगदा मियांगी मिफंगा मरी लेना PHONGDOKKHIBani SUNIL KARAMna Maka Taraduna Lamdamasi Noma Kangdana Yumthangari Balaybak Singdagi Narolda Jangsilakliba Meetop Khandokshi Haiba Wahi Asina Pali Leingak Asigi Kwaidigi Asawa Wahi Oiri Meetop Khandokpagi Lamdamasigi Yelhoumee Singbu Namsinduna Thamlaga Leingak Kaidanaba Hotnabanw Maru HAINA LOURI Loinana Deputy Chief Minister Name Chakib Gengi Mayukta Thabak Tawbada Yumnam Khemchan gi Leingak Tugani Haibagi Jingnaba Ama Laibana Leingak Asina Tawgadaba Thodang Kaya Tawba Ngamdana Leiri Meetop Khandoknaba Hotnabada Miyamna Lau Khonglabasu Leingak Asina Tashin Ushinadana Leiriba Asi Khoshaunarba Miyamna Nongmadi Soidana Lamjau Sorokta Thoktuna Ihing Nahing Tabagi Thabak Jatharakloi Hainingai Leite Lamdamasidagi Meetop Khandokpiu Haina Mari Leinaba Singdasu Kayarak Takshinkre Adubu Lamdamasigi Luchingba Singna Center gi Luchingba Singda Lamdamasigi Miro Meetop Khandoknaba Takshinba Ngamdriba Karigino Amadi Lamdamasidagi Meetop Khandoktriba Fauba State Asida Census Tawbiganu Meetop Khandoktana Census Tawba Tarabadi Tumdana Leiriba Leingak Asigi Mathakta Ihau Hauba Natana Atopa Pamba Yamata Leite Census Tawgadaba Tha Ani Khakta Ngaishilaklaba Matamasi Faubada State Asigi Haujuk Oiriba Fibam Asigi Yenglaga Census Ethopagi Thorang Leingak Asina Paikhatpa Ude Miyamgi Aningba Apambagi Mayukta Census Tongnaba Thorang Liba Leingak Asi Angakpa Fawi Meetop Panba Yadraba Lamdamasidagi Meetop Khandoksi Haibada Sauriba Leingak Asigi Maruoiba Maramdi State Asida Matam Kuina PR Leingak Leiruraba Matung Handakta Nauna Semkiba Leingak Asi Kanglup Furuk Haiba Leingak Ama OINA Semkiba Asina Achoba Machak Ama Oihelibra Haibasi Wahang Ama OINA Hangningli Malengi Mafum Amatada Thokidraba Mawong the State Asida Chief Minister Namsinduna Leingak Cholaiba Haibasi Kaidanungda Afabakak Oibangamloi State Asibu Machet Ahum Thokna Thugainaba Center gi Luchingba Singna Silakpa Thawongni Haibasi Ekhogi Luchingba Sing Asina Khangba Mathau Tai Loinana Tungi Mirogi Khanba Ngamdaba Leingak Asina Hena Lui Khanduna Tumduna Leiriba Ekhogi Luchingba Sing Hawdokpa Mathau Tarakle Amadi Haujiki Mirol Ekoina Tungi Mirol gi Damakta Afaba Thabak Khara Tawramba Haibasi Ekhoigi Ithaudangni Khanduna Lamdamasidagi Meetop Miyancha Sing Khandoknaba JFD na Honarakliba Sida Matam Matamgi Oiba Khongthang Singda Miyamasu Angamba Mateng Pangbiu Haiki The regulation of the foreigner is Seperti
की मक्का को जाओ कि नापी के प्रधान लेगा मले जाके नगा जाओगे अभी मल्टी जाओगे अभी मल्टी कम जाओगे अभी क्योंकि हमसे ना कुछ समझ दे है तो मले आप संकेत होगी अब हाई बच्ची से क्योंकि नगर मान लेगा हम पुजारी नगा में तो मान लेगा आप छात्र नंबर तैयार हाई जगह तो पूरी को भयोग से काफी ऐसे चित्रण का हम है लगा है आयन का होता है अगर लाखों को ना लगा है कि हम हमको चलेगा अगर शुरू को कितने चली सी भारत का तेरा मोल मोल है सरकार पाएगा लेना चाहिए देगा सरकार को भी देगा लेना चाहिए बोलेगा मितो बंदगी ऐसा कि मितो को हाथों का हाथों कर दी लंदन से लेकर से नमसे लोग खबरता था कि सरकार आगे तो रोले ऐसी मुझे पूरे लोग देगा अगर हमारे पास ना इंसान के ना एक पूरा की करोड़ी आई जमीन पर को तुम्हारा बता कितना पाप होगा नसीब देगा हमें तो ले इसे करना हर सरकार पूरी होगा इंसान की गिरने पे रामला की सरकार पूरी नहीं अभी तक वहाँ आंदोलन नहीं है अभी तक मेरे में ये लोग एक सोचेगा निकोस कर बचना निकोस करना लाता है अभी तक ऐसा ना तो मुझे लोग तो से लगा होगा तो लगा कि अच्छा तो नहीं लेते हैं मशीन अरे मेरी आज मशीन की इधर से लाखों लोग आगे समझ रहे हैं अगर निकल ठीक है तो हमारा इंडिया ना अनुकूल है ना ठीक है